Manipur top channel gi mai kai digi maru bi ipau sing me amna thamjagi ahan mada all India gi DJP singi conference hokre international border issue gi matana kupna khanakre laiba sing state khudimakta specialized terror unit amamam hangdokadori Christian separatist singi akanba threat marakta union home minister Amit Shah na share lauduna Odisha gi Bhubaneswar da ngasi dagi hawna numit humni gi su sathakadaba laiba sing DJP singi conference hokre Amaram the Labas Steram some Union Territory sing the Lalhobi Irang Hengalaki Basigi Mari Lena specialized terror unit amam Tamnaba Sentana Tamok Pekat Pokre Labas the Lalhobi Irang Lakshanapa Ministry of Home Affairs na Pekalakpa National Counter Terrorism Police Yamasum Strategic Mari Lena Steram Union Territory sing the Uniform Specialized Terror Unit amam Tamnaba Kongtanga Shilakolakibini High River Unit Singasida Prison Monitoring Unit Language Export Unit, De-radicalization Unit, Financial Unit sing yawagaloina, Unit sing asida NSC na sisinaba yare haina lab lava apaba makal gi khulai sing thamgani. Loidana NSG na same saba standard common training model sing pigani. Official source aman haidibana leva sing state amal Union Territory taragani panda Anti-Terror Squad Special Task Force amadi Counter Terrorism Unit sing laikhe. State amasum Union Territory taraga humdoi su hairiba unit sing asi police station sing oina notify tawre State amasum Union Territory taruki oina di counter terrorism investigation amasum operation ki damak SOP lekre leva asigi state amasum Union Territory sing da thamgadaba anti terror unit sing asi IGP natragana senior rank officer amana lusingbaga loinana mahaki makhada DIG level gi officer ani amasum ASP rank ki officer mari laigani hari amaromda ngasidagi pangthokpa hawkiba DGP gi conference adu the prime minister gi principal secretary national security advisor Minister of State Home Affairs Susaryaki loidana miphamadura Bangladesh Myanmar amasum China na India da pirakliba saitheng sing yauna border da hauji oiriba security gi singnaba kya sigi matangna yamna kupna khanakhi hari makhasa tharak poina to papawam Kuki militant singna Eibu Mai da batna suramlaga imabu pharaga pokhibani hinghoraba masanapa Thasigi taraga mathuide Ziribang ki Borobekra police station ki manung sana leiba Zakura duodi ki Kuki militant singna miyoi taru phadun kukraba matung tamthina hatok pikraba duda yauriba Kuki militant singi makuta ki nanthok horaba talem thoibi ki class 6 tamliba sahi taraga ni thukta ngairiba masanupa boy aseng maming natina phongdokibada Kuki militant sing aduna makoi taru adu auto rickshaw amada laklaga pharaga puraga sakhibane magna makhata na haikibada auto rickshaw adu Kulai pai makoi mari laki maki apopi mama dusu iruza bakar matamni makoi singa du ubada imung na sensin duna kang kada lotki maduna militant singa duna nomai kapsulaki loina thong kaukhai raga makoi loina ma gun point mapana puthoraki makusu kudang da pai raga phana bonaki makoi gi makutagi nanthok hongna bohna bada nomai gi batna mai du suraki mapham adudagi nanthok laga selakpada nomai round kaya marum kapsulaki Maki apopi mama amasum atay singa dudi gun point na pharaga thamana senthorok pangam kiti makoi na phaki bataru odugi maki apok mama thoibi sahi nipan gakta ngai dibi maki masal nupi yauri atopa mari eduna maki mama bok ki pikliba tha nipa na ngai diba anga amasum sahi uhum suraba angang nupa masamani Kuki militant sing aduna maki mama yaw na makoi taru pharaga pukibini nandugi matung CRPF ki makedigi su tanakhi edubu barak turelom na pukibadigi bapum khangkhidre makoi na laidiba mafam adu CRPF na ngak sielaga laibani edubu Kuki khulai paibi sing adu lakpa matam na CRPF ki kangbu sing adu ayuk ki lunch matam oiduna sangkhibadigi kanamata lekti maduna maram oiraga makoi sing adu pharaga pukibini haina phongdokhi Makasa tharak poina to papawmana Mizoram gi minister and beren mafam lawthokada bana haina Kuki sin nation gi agenda mapan tholakpani Mizoram gi minister laldo humana Manipur manung ki oiba wafam da khuthingjinba maram chadi Manipur gi minister and beren mafam lawthokada bana haiba sin Kuki nation gi agenda mapan tholakpani War on drug anti-tribal policy ni habi yaninde Mizoram Sarkar na tawbudi yaba duga Manipur na tawbudana anti-tribal policy ni haiba Mizoram minister gi marai ani longwo wangang akan mamong na kanem tawi haina Manipur Sarkar gi mot silaga DIPR na thadorak pasiol aman hari
Sirol asina makha tana haidibana Mizoram Chief Minister si US the India Bangladesh Myanmar leba ohumdagi lama set maset phaktoklaga Christianization ama semnaba wapam phongdoklobigi wathok oikibada ngaidibani laldo homagi political khongset asisu wathok tana loinaba misamani magna Indian Police Service tagi tolaga rajniti ta khongda bakhi English amaga samapanga marfu taruk te anti defection law gi makada ahan boina MP dagi research tawbu musa akoi uki madugi matung sai kunthraga mari leraga kumja English nganiga kunda amung hana anti defection law gi makada MLA oibadagi disqualify oiba ahan misak Mizoram gi minister asin oki asigumba Mizoram gi minister sina Manipur miyam gi sarkar muthalaga president rule thamgadabane hana phongdorakli mak masamang Indo Myanmar ngam khai paringda sambal khabigi thabakti yaro hana phongdokli loidana zau miyam punsin gadabane hana lauri loinana Manipur dagi khulai paiba militia singna makhoi nongmai Delhi da unsilak pi hai madu thokringai hana khulai phagat hau ba tangai phade ba wapum phongdokli se minister sna ngam khai de sambal khar ga kari kana ga dori baro Indo Bangladesh border sambal khar ba su nongmai yon ku su khulai sing ba didrak pusilak pa di thing ngamde yomlo nari pa Myanmar ga taina pa ngam khai paring de sambal kha bi thabak paikhatna ba hona ba da khwai de gi chawnu yaning da ba phongma misa ama laldo homana oiri Manipur thuklib irang si Myanmar gi ain kaina sanglakiba immigrant singna thogalakpani makhoina ain kaina sanglaknaba matung state asida ain yadaba poppy pambi sing thaduna madi drug sunglaga tanba senpham sing aduna Manipur sarkar gi minister N Berena war on drug satharakpi gi mayokta Manipur irang sagalakibani Manipur sarkar gi war on drug pu anti tribal policy ni haina Mizoram minister lathokli adubo Assam gi sei kharagi mamangda Satolaga semkiba Mizoram ga sahi lising kyagi mayek sengba itihas amasum culture lariba Manipur amadi hai Manipur amani hai basi Mizoram gi minister na khangba sungmani Manipur si ningthau pan baleba ama oina masagi mayek sengba square mile lising ni pan ga satruka kun amasum missing lakh 5.12 kaloina lising amaga samapan ga ni fukumapan ni October thada India ra tinkibani State asida 1969 dagi ngasi phawbada kangpokpi tenglopal sandel susampur amadi Farzol district leifam thokpa sang dagi kai hena ainia da bomongda khul kya hengalakli khul hengatpi gi sang asi naga singna khundaba singi district sing dari sada mapalong khaktam oiri Mizoram Chief Minister na Manipur gi Kuki jok singna khundaba mapam da sada samaga kungani thui gi sang da anobu khul hengalakli basigi maram pibangam gadra haribu khul singasi forest ki area de hengalakibani Mizoram Chief Minister masamona Myanmar di sanglakpa miyoi sing Mizoram da lam leibi yaroi karbar tawbusi yaroi state government gi mangjona ayaba lauduna thaba amata tawbu yaroi hena khangali loidana Myanmar di sanglakpa mirei bak masa sing Mizoram da Aadhaar gi list hapchin ba amadi electoral roll yawbu yaroi hena athingba piri loidana driving license sing balawu su athingba piri aduga Manipur sarkar na Sapmanaba mong illegal immigrants ki mayok thawak pai khalakpa matamdana anti tribal oi haina phongdoraklibasi mari ani longbugi matoni Mizoram da leba miyoi singna phawbugumna Manipur gi miyamnas illegal immigrants singna makoi gi lamulakpa hingna bigi lambi singda kuthingjalakpada nungnangba pokpa haibasi mausani haibadu khangpham tu haina pausna makhatari Mizoram sarkar ni inner line permit system satna hanabagi dam indigenous amasun non indigenous person gi cut off date asi 1950 haina left na lagi Manipur sarkar na matau asumna English ngamaga samapan ga yangkhai ga mathoi bu cut off date lak level ko matamda yaningri ba Manipur gi sing da khundari ba tribal population gi sada marfu Manipur people's bill gi qualification manung na sang mangamla roi haina nungnang ba phungdorakli ba sigi nungge bo hantokari no Manipur sarkar na kumja English ngani ga taraga tretagi ngasi phawwa war on drugs sangsinduna lupa crore lising humpu hen bigi drugs muknakhre state umangi lamda ain kaina popi tharamba sada humpu gi sangda hanthan mangamle state the minister N Berena central government gi matinga loinana mahuksa gi phibam hanjina na ba Santi lakhana na bakana honari masida Mizoram gi CM na Manipur manung na mai hong na ba amaga khaibung tahana na ba wangang magi muhutta aphaba yumlo na ba magi lusing bu oina wangang biu haide nisu paus na makata na phongdorakli makasa tharak poina to papaw mana Kamal Babu mafam khangtri basigi matang na Army na December 3 phawbud affidavit submit tarong na ba ko na khankhre Assam gi Kasa district ki hilakandi dagi haujung Imphal West ki
loitang khunauda leiduna leimakongda leibu yakhai ke taret mountain division gi military engineering service ta thabuk tawba laisram kamal babu hausu phawba bafam khangdana leidiba siki matangda ma ki imung manung High Court of Manipur file tawrakiba petition amaga mari leidana ngasi court asigi justice golmai Gaiful Silu Kabui gi bench hearing satakre hearing adu court ki maikei gi December ahum phawbagi manungna case asigi respondent oidiba 57 mountain division yauna mari renaba singna affidavit file tawna ba khankre ngasi chathari bi hearing adu case asigi petitioner oidiba laimakhongi ex serviceman colony da leiba laisram brajavansi apokpa laikhidraba Kumardon gi maikei gi senior counsel case Tarun Kumar na appear to keep State respondent ki maikaidana Deputy Advocate General Hais Devendra aduga Army ki maikaidana BR Sharma CGSC na appear to keep hearing adu respondent number 4 oriba 57 Mountain Division laimakong ki makaidigi appear to riba council BR Sharma na mafam khangna lairiba Kamal Babu thibi ki thabak leptana sathari Kamal Babu bu mafam khangna lairiba asigi matangda mari lainariba Sekmai police station na regular FIR ama lost tokre investigation ki thabak su makhata na sathari petitioner gi maikei gi respondent department am oiriba 57 Mountain Division da mapung phaba cooperation piri maramaduna court asina ahenba report file tawbigi matam khara pibiu haina submission pikhi court na wafam adu taraba matuna case asigi hearing December 3 da list tawkre loidana hearing adu the 57 Mountain Division gi maikei gi written affidavit file tawna bakhankre Amaramda Laisram Kamal Babu mafam khangdana leidiba siga mari leidana JSC na kanto sabol sangsilaki bu wakat khongjang hayeng digi hena kansilagani hairi Laisram Kamal Babu pokna phumlamda moidiba Assam ki kasar Gosaipuri daisu Barong Moni gi khunjasina wakat mifam jatakre mifam aduga mari leidana Dr. Maimom Santi Kumar na phongdokhibada Manipur Santi hanjilakna ba Army company Saniga Marfugani Pan Tajilabusu Army ki campus manung sangkiba mioi thiba khangdana leiri masina takpani Manipur si law and order leitre haina phongdokladuna Kamal Babu athuba matamda thadok puthokadabani haina miyamga puna kholaw kyasu lauki Makasa tharakpo ina topa pawman English singaniga kunga mangadagi National Register of India Citizens na hananaba thaurang tokre Aadhaar card pairabasu leibak sigi citizen natabasing khandokadawri Mathang say English singaniga kunga mangada chathagadaba mikok thibigi program manung leba asigi asengmo citizen sing masa khangdonaba National Register of Indian Citizen gi thabak su puna pekhat minagani Aadhaar card pairabus leba asigi asengmo citizen natabasingdi masa khangdokadori English singaniga kunga mangagi mikok thibida National Register of Indian Citizens yawgadori basigi manungda National Population Register update tahobusu yawri Khongthang sing asi leba asita National Register of Indian Citizens linkhanabigi ahanba khongthangi NRIC Citizenship Act 1955 ki matung ina tangai fadana lakholakpani ahanbada National Population Register si 1951 gi mikok thibidigi hawnu sathanaba thorang toramani adubu paikhatpa ngamdana lakhibani Nauna Indian Citizenship Act Section 14A haiba ama hapsilakpa sina maram oiraga India gi citizen kudimak register tawba haiba si tangai fadaba haiba moiri National Register of Indian Citizen gi panam sileba sida leidiba asengba citizen khandoknaba honabigi mathakta sasinaba miramdagi sanglakpa miyoi sing citizen oiba yahandanaba khongthang sing yauri Mamangi English singaniga taraka mathugi mikok thibada miyoi amagi akupa world Maming nupa nupi pokpagi dairi yum panba pandava karamba mafamda pokpa imung manungi akupa wadol yum kadai lei haibana singba data sing khongwakre English singaniga kunga mangagi mikok thiba sisu mamangi adugumna adumak sathagani masida biometric data collection yahonana ba thorang toramba madi kona lakthokre maramdi leba asida lariba mipum khudimaki biometric data adu Aadhaar gi database ta hapkrabanina makhatana biometric khonggatpagi tangai fadaba leitre haibasini Masida Aadhaar laina karige National Register of Indian Citizen gi thabak paikhatlibano haibigi matangda Aadhaar amasum NRIC gi panamasi tokhai Aadhaar gi oinadi leba asigi citizen oidaba India ta leba miyama gi akupa worol maki saktaksi oina sisinanaba mawona khongwatpada tani NRIC gi oina citizenship verification da ahenba miyeng thamduna paikhatpa thorani Masida Aadhaar ming yauragasu kadai da pokpano asengba lebas ki citizen ni haibadu utpa yaba chesang sing yawudabani haiba wapum yauri Assam gi oinadi National Register of Citizen gi thabak paikhat phaukrabani
NRIC की मखादा खुदोंग चाबा फंगदब सिटीजन खुदिमक मिकुपना हुमसिंगना लैदुना असुंबा इन्फॉर्मेशन सिंग पिहौनबा होनाबियो NRIC माइ पखनबा हाइबसी लेबा असि मियामगी मखुत्ता लैबा थबकनी हाइरेनसु पाउसदा मखाताना फोंदोरखली मखासा थरक पोइना मसुम लुसलक पोइना तोपा पाउ खरदी मिनिस्टर MLA की युम अटैक सथबदा याव सरकार की एम्प्लॉई सिंग एक्शन लखलगनी जॉइंट सेक्रेटरी होम हदक जरीबमगी कुकीजौ उमार टेररिस्ट अंगांग अहुम यावना मैतेगी इमुंग अमगी मियोय तरुक फादन पुखरगा तमथिना हातोलगा बाराक तुरेल थादरखिबदुगा मरी लेदना इम्फाल मनुंगदा मियामना पेनदबिगी खोंजंग चंगसिनबदा MLA अमसु मिनिस्टर खरगी युमदा अकाय अतोय थोनखिबा थौदोदुदा मणिपुर सरकार की एम्प्लॉई खरा हकथेंगना सरुक याय हैब रिपोर्ट मणिपुर सरकारना फंगले हारि हिरामसिगा मरी लेना मणिपुर सरकार की जॉइंट सेक्रेटरी होम डॉक्टर मयंग बेक्टो सिंगाना थोप ऑर्डर मगिना मणिपुर पुलिस की DGP एडमिनिस्ट्रेटिव सेक्रेटरी सिंह डिस्ट्रिक्ट खुदिम की DC सिंह हेड ऑफ डिपार्टमेंट सिंह माना कोनब डिस्ट्रिक्ट सिंह मनुंग थोकिबा याइखाई थिनगाइबगी थौदो सिदा सेनब एम्प्लॉय दुगी डिपार्टमेंट की मकोक सिंह मदी लेनब रिपोर्ट डिसेंबर 5 फाबगी मनुंग पिखलकदबनी मिनिस्टर अमसुम MLA यावना लनाई योम क्यादा संगसिनदुना याइखाई थिनगाइबा थोअनबा मियामगी लनथुम मंगनबिगी थबकति स्टेट गवर्नमेंट की ऑफिशियल नत्रगना एम्प्लॉय हकथेंगना सरुक याबा हाइबसी आइन गेबा चराक फंगनिंगे ओय स्टेट गवर्नमेंट की मैकेदगी थवोंग सि हकसिना लवी मसिना सरकार की इंस्टीट्यूशन सिंगी मॉडल हंथनगदब थबक ओइबा सरकार की मथौ पांगथोकपदा अयेतपा ओइगदब मरमना हिराम असिदा कुपना थिदोक्तुना सेनबसिंगी मथक्ता एक्शन लौरगनी हाइरेनसु पाउसिदा मखाताना फोंदोरखली लुसलकपो ओइना तोपा पावमना नानुंगथिल पुंग अमरुम ताबदा इम्फाल उखुल लंबीगी साइजंग नकनना लैबा लेप्सुंग साबा कुकी की बंकर सिंह थुगाइना बहोनाबदा आर्मी अमसुम CRPF को साउंड मुनखरे CRPF अमसुम पुलिस की मैकेदी कुकी सिंह की बंकर अदु थुगाइना बहोनाबदा मुनबगी थौदो अदु थोखिबनी हाइरेनसु पाव मुना मखाताना फोंदोरखली अदो तेंदंग नसुम थमजरमगे दुगा हौजिक ओइनदि मयाम पाव सिसु मतांग सै लुसिनजरगे मसुम मयाम पुना नौबा अपडेट ngamiनसे नेशनल सुगी मैकेदी मैंग इनफाम मखाताना थमजरी मयाम पुना नौबा अपडेट ngamiनसे